ꯀꯥꯡꯕꯨ ꯁꯤ ꯂꯩꯔꯦ ꯑꯝꯇ ꯇꯧꯔꯣꯅ ꯁꯦꯀꯦꯟ ꯋꯥꯔꯒꯤ ꯊꯣꯡꯁꯦ ꯁꯤꯗꯗꯤ ꯊꯣꯡ ꯂꯩ ꯀꯩ ꯁꯦꯝꯖꯜꯂꯤꯔꯣ ꯑꯗꯨꯕꯣ Hello ladies and gentlemen ไอ้ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯅꯤꯡꯗ ꯆꯪꯉꯒ ꯂꯩꯕ ꯑꯩꯈꯣꯏ ꯆꯤꯡ ꯃꯅꯤꯡ ꯊꯣꯡꯖꯥꯎꯔꯣꯛꯀꯤ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯆꯪꯉ ꯂꯩꯕ ꯃꯤꯅꯤ ꯋꯥꯇꯔꯐꯣꯜ ꯑꯃꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯃꯐꯝꯁꯦ ꯐꯖꯕ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯖꯟ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯑꯁꯥꯏꯗ ꯈꯥꯝꯃꯒ ꯊꯅꯝꯃꯦ ꯑꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒꯤ ꯏꯅꯥꯎꯄꯥ ꯑꯅꯤ ꯂꯧꯕ ꯆꯠꯈꯤ ꯑꯗꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛ ꯇꯪꯗꯥꯡꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ WhatsApp ꯊꯥꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯀꯥꯏꯗꯩꯅꯣ ꯈꯣꯠꯄꯅꯣꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯐꯝꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯀꯩꯅꯣꯗ ꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯄꯣꯏꯔꯩ ꯊꯣꯛꯆꯣꯝꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯎꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯃꯦꯞꯇ ꯌꯦꯡꯉ ꯂꯥꯛꯏꯅꯦ ꯑꯗꯣ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯂꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ Finally ꯑꯩꯈꯣꯏ ꯋꯥꯇꯔꯐꯣꯜꯗꯣ ꯐꯪꯉꯦ ꯁꯤꯗ ꯑꯗꯣ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯑꯩꯈꯣꯏ ꯎꯠꯆꯔꯒꯦ ꯈꯤꯇꯪꯗꯤ ꯃꯝꯃꯦ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯊꯝꯃꯛꯀꯦ ꯀꯜꯂꯤꯅꯦ ꯌꯥꯝ ꯀꯜꯂꯤꯀꯣ ꯆꯥꯎꯊꯈꯤꯅꯤ Ready 1 2 3 Đây không cam không yêu. Hello ladies and gentlemen.
ꯐꯔꯣ ꯐꯅꯤ 이나우싱 시 로케이션ꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯨꯝ ꯐꯖꯩ ꯃꯁꯤ ꯂꯣꯀꯦꯁꯟꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯕ꯭ꯔꯥ ꯁꯤ ꯂꯣꯀꯦꯁꯟꯁꯦ ꯀꯃꯥꯏ ꯇꯧꯒꯦ Very nice. very nice